पाउचेद जुम्पम उइबमर उइब पाउ खरा अपडेट तौजरी Asiba haksang kun gamathoi fangkhre nifuganithoi thiba khangdri lehedagi porakhiba true war amazing raiders sindaduna laidungda fumjinduna leiriba Mioi sing thiba haukhre Noni district ki manung chanba marang sing part 5 ta thokhiba landslide ki tawdok da sikiba Mioi kun gamathoi sokre Mioi nifuganithoi thiba khangdana leiri laidungda fumjinkraba Mioi sing ya haksang sing thiba da sinna balle dagi porakhiba Trowal Amazing Raider marang sing the Tonglabaga Luidina Asiba sang thiba hokre. Mi thiba ki thabak minister na hakthengnana chatuna Yengsinkhre. Tawdok thokpam dagi phangpa paun hai ngasi ayu angan badagi nubidang pung tarit makharom tawba pawba chathagiba Asiba sang thiba ki thabak aduda. Punna Mioi taraga humdoi gi aksang phangpa ngangkhibaga luidina haujik pawda phangkiba Asiba sang kunga mathoi sokre. Mioi nifogadi thoigi haksang haujik pawba thiba phangdana leiri hairi. Ngasi fangkiba haksang taragumdoi adugi manungda territorial army person nipan BSP infra limited ki thabak suba senmi pari amasong territorial army da address tawraga leiba civil driver ama yauri ngasi fangkiba asiba haksang taragumdoi asi tharaga ngarangdagi fangkiba haksang punna kunga matoi sokre lainungda fumdan leiriba Mioi sing haksang sing adu thiba da sinana pagidamak army na ledagi furakhiba true world amazing raider koba khulai marang sing da thonglu kiba galoinana Migi haksang thiba da sinaba haukhre loinana ahenba army amasung NDRF ki Mioi sing sang silaktuna Mioi bagi haksang sing thiba gi thabak mating pangsinkhre Pawasina makhatan hai marang sing part 5 da thokiba sing ning khaiba gi thawdok aduda thiba khangtan leiriba haksang sing thiba gi thabak chathariba ase Minister dongthoma Biren masamak da thawdok thokpham da chatuna hakthengnana Yengsinkhre Laibak thiba thawdok atuna maram oraga hayengdagi hawduna New Delhi da pangthokadoriba BJP ki National Executive Meeting the Saruk Jana the Minister and Biren Gasi Delhi the Chatka Kongsa the Du Tokre. Se Minister Nangasi Ayuk Ratha Jatragamari Lane the Govindaji, Lysing the Saturn like from Lamlava, Matung the Parang Singitama Kongsan Gay. Landslide Hokibama from the Minister Nangasi Ayupung Taragamathoi Taba Madam Da. Tonglabagal and number from the Satariba, like the Funkiba Mioi Haksang Tibagi Satariba do. Yangsin bagaloy na dong tilpung ani khara hian ba phawba mafam atu da leituna fai kaleba thabaga dukum de Yengsinkhre mafam atu se minister en Biren na pawmi sing da hai andak tholiba thodok asina sahi taret khuntak paki matong da thokba khwaidagi tamthiba thodok ama waire Landslide asida punna Mioi marfuga mathoi awaba nangkhiba ki manungda asiba haksang sing leptana thiba gi thabak chadare loina na asiba gi masing leptana hengalagli Lairiba lefak lehau asi yamna athot poi pana mafam adu yauksin bangam tan lairi landslide thokiba mafam sing aduda raiba masnari sing excavator truck na sing basina don haksang sing thiba gi thabak jathari Mioi bagi haksang sing thiba gi thabak asda army gi mekai dagi su state lekha ka pau fauna raga mi thiba gi thabak sathaminare Prime Minister amasung Home Minister gi mekai dagi hakthengnana phibam base Ngarang monitor tawraga leiri NDRF amasung army and forcing central government na thajalagle Singning khaiba da lainung da fumjin da leiri haksang sing damit ini khumne gi marang da loina phangba ngamlagani aba gi thajaba lai Lebak manung da fumjin da leiri haksang sing atu khangdok nanaba true world amazing raider aina khangnaba khulai sinaba horoba matung da di soidan haksang sing phangpada mateng oigani haike Si Minister gi khongsa da to Works Minister Govindas Konthokcham Relief and Disaster Management Minister Awangwam Mioi, Social Welfare Minister Haikam Dingo, Transport Minister Kasim Basum, Chairman Dinganglong Gangmai, MLA Kairau AC Laurembam Ramesor Mitei, Taminglong Assembly Constituency MLA Zanghel Munpanbai, Chief Secretary Dr. Rajesh Kumar Jauna, Senior Official Singsu Sarugage. Asiba with the Funkiva Asiba Haksang Singman the Tauto Atuda. Thiba khangda leirakiba marang sing kholgi khunja mangagi haksang haujiksu thiba khangdana leire maka tarakwa atopa pauda single use plastic thingba kari da haplaga karna yolu hairibano plastic ki polam singna aikhoi Mioi bada piriba makhal kya gi khudong chadaba singa sidagi kanjanar balebak sin bathong bada ngasidagi amuktagi henda sinaba yadaba plastic ki polam sen ngasidagi thengba hugre Adaba lori bade sinna bada khwaidagi nungaiba amasung hamal hongbo oibagi matakta matam sangna sinna tuna lakpa maramna amukhakta dagi hena sinna ba yaroi airiba plastic makal singa se Tengjen giba madamda marwina lalol bakyam romdi awaba mayok nare
चाना थक्नब पोलमसिंग हाप फिरोलसिंग नत्रगन अतै किरम क्या योंबद सिनहरिब सिंगल यूज प्लास्टिक सिंग असि नतब अतोप करीन महोत सिल्लो हाइबगी हाइबसि मखोइगी वहंग ओइदुन लैरे सिंगल यूज प्लास्टिक की पोलमसिंग असि गसिदगी थिंगले हाइबगी जाथंग लैखिब मदुंगिन इम्फालगे मरोइब मफम क्या मरुमदंग असि लैगाकी जाथंग असि ngaklibra haina kuina chatuni yenglobada mafam ayambada ngaklamba thengnade maroina local ki asa thak sing yon bada sinariba single use plastic sing adum sinna hawe masigi somadakta lekai da yensang athongba jon ba singsu single use plastic ta hawlaga adum yon hawe dukan ayambada pot leiraga thorak narakbada kudimak nasu plastic ki khaw ma farga thoknara poge aksang da masum yobeki haksel da yamna chawna sokhali ariba plastic ki polom singa si sinaribra habaki matang da lenga ki oiwa official matana mafam amada satuni yengchen ba ude masigi jamatak da kana kuma person amatana single use plastic sinaba yade faragati logi matung ina kan basarak fangkani haiba warning su tawbo thengna de Manipur lenga ke additional safe secretary MIs khana thokiba notice amada hai haukiba vetara gani fund state cabinet na warib lokiba matung hina Manipur Plastic Policy 2022 semtuna amuk kaktamak sinagadaba plastic ke polam singa si tingna dabagi pirep laukibani aina phangdokre PMAY Housing for All scheme gi guidelines sing Impal Municipal Corporation gi corporator oramba kharana bathak maka onthok lamba yaurabra BJP ki Prime Minister Narendra Modi ne lusing ba National Democratic Alliance NDA lekana komjali singani taraga mari takile baga sige While subli par kivaga panthatana jun kunga mga lisingani tara mga tagilebaga sige laina na biyum laijadaba masung saba ngamjadaba economically weaker section gi mioi sing de jum saba ki tengbang pinana ba hodo ki ba Prime Minister Awas Yojana PMAY Housing for All scheme Manipur da so sahi ghara gi mamang da gi thabak to anthorok to scheme asigi makada beneficiary sing da kana ba fiba awra khaba so Manipur gi municipal body sing gi manung de ward kunga daret leituna khwari gi chawba body amu hariba Impal Municipal Corporation IMC gi housing matam loi khraba corporator singi manungdagi ama ani na tragana kharana scheme asi banam thak mathak maga onthok pa jawrawra habigi wang sing hangnarak le wang sing asi kamari leitana phang office and document sing de jumpham oiwa anba reform haibada IMC gi aphan bo ward kunga daret ki manungdagi Ward amagi corporator oiramba amana scheme asigi kanaba phangadaba beneficiary sing khanbagi mari leinava Ministry da virakba guidelines sing piba provision singi ona taina bada mahak masama gi imungi mioi kharabo scheme asigi beneficiary sing oina hapselam le haibasini corporator aduna masagi imungi mioi kharabo beneficiary oina hapsen bagi madakta Janims the staff nurse oiribi ama Impal Municipal Corporation makta da contract basis ta thabak tawriba Mioi ama musung imung amadalai menariba matai manau ani makso scheme asigi beneficiary sing oina hapsile habaki report su thengnare makatarakwa atopa pauda Udaipur mi hat chenava ani judicial remand da namit taraga marini jail thajingre Rajasthan ki Udaipur da Hindu Taylor amhat ke bathodok te chenaba Muslim ani namit taraga marini ki judicial remand da jail da thajingre Police ki report matungin adi mi ani ado mihara du sathaki bada hakthengnana chena yari Mahoi ani adu sakol se namit local court amani Hindu Taylor kanhaya lal mihat kamari lena aquis rias aktari amazong Gaus Muhammad ani July taragam doi da pawa July taragam doi foba judicial remand fi khibani mara lera ba makhoi ani mak hauki bala ba pupana me te Hindu Taylor ado thangna mangak talian ba masung chan dun hat khibani thawdu gatu kamari lena Udaipur gi mafong kya da pak sana hingcha yawa Protest tharakpatagi internet patam kaktan thingjin patana tana curfew sulau thokibani mara lera ba makhoi ani adu ki manungda amadi Pakistan ki terrorist group kamari lena padagi NIA na case ase thijin ba haukrabani Rajasthan ki Minister Ashok Gehlot ki maiki ki mihat aduga chena riba sing ain gi oiba chap chaba action logani Laikhidrabadagi imung manung gi mioi amma government gi job piragani ana law thoki bagaloina sel gi tengbang so pigrabani Miara dugi matang da police na satharaki ban basdegi sanda fangkiba CCTV footage ki matungina Muhammad Riaz Aktari amasong Gaus Muhammad anine Hindu Taylor kanhaya lalado halaba matung da mafam atudagi yamna thuna chen ki boi kanhaya lal alam bagi thodok dun manak nak padalaiba mioi sing mi paiba faudun dukan sing thonglo naraga senake harba talaga du da 21 ani aduna Taylor adugi dukan dugi mamang dagi meter computer rom lapna Hana khamdana thamla bike adu da mafam adu ki nan thoki bani CCTV footage ki matungina hauki barabak pupana mi kin bidang da
Mara Lay Mioi and Edu Fakibani, Makatana Uday for Korki Makeda Kimihada do, NIA the transport of Krabamatung local court among the Putok Lavamatong. Nabitara Gamarinigi judicial remanded jail the Tazin Kibani. Mihara Zigamari Atop Mosin Amazon Asik Mioi and Isufare, Makoyani Adu Mihad Assisatan of one of the Lautuna Bamade, same half of the hakthengnana Ire. Panpajaba the BGP Hanaki spokesperson Napur Sarmana Prophet Muhammad Kimramda. Criticized Taukiba Tugatu victim Adugi Masarafana Sogat Pagisin Nama. Social media the upload Taurakiba Gamari Lainapa Eguising Aduna Miara Dusa Tagibane. Assam is Augi Pibum Auzik Tambangam than the lady, Asiba Masing Chamagayakayam Sogre. Assam State Aukiban made Kearney as the known left and a tablet is out Amadilan Statki Tadoxing Toganduna House of Power Uena. Mioi Chamagayakamapan Siankre Adogamaya. Kaya amana khangdri ana reporting na haire official over report amagi matungin state asida nong chubagi sang hantagrabasu ising saw gi phibam de hantadri masina maram org state asig isaw hojik chu tambangam daba phibam amada laire laikhidraba mioi chama yankai ga mapan asigi manungda nifanding ase yukthokhiba tongan tongan ba landslide ki tawrok sing da sigi bani ngasi landslide thokhiba mafam sing adudi Nagaon Lakhimpur Barpeta Beswanhat Demaji amasung Morigaon district ne Amaromda Assam ke Kasar district ki marung chanpa mafum ayambade hausuksu isaw na kahe na saiteng pire. District asige ayambasaruk ising na thumjin na laire karigamba makhata na state asina nong surak labadi miyang ki punsi mahing da chawna kaiba pi bakaloy na. Misi mina kya thoklaba yai state asige oina lairiba maruiba tutorial sing Brahmaputra Begi Kofili Varak amasung Kusiara ki imai ki pibam danger level da laire. State asida hauzik oiriba phibam asi control tawna ba pade makhata na biam da awa batahan dana ba minister na magi cabinet minister singa punna paminaraba matung paikatpam thok pathabak thawram sing paikana na ba mari leina ba sing da khangan kre district sing gi DC sing da so isaw amadi landslide na awa batahal labam bioi sing da koda ki oiba pi biya ba mateng pina ba khangan kre amadi relief camp sing da leiriba imung sing gi oina imung amom dulupa lising ahom sanifal lising ahom sanipan pina ba su khangan kre haire Assam State Disaster Management Authority ki matungina hausuk pawagi oina tongan ba relief camp chamanga yangkai ga mathoi da punna mioi lak ahum hena laire haire Rebel Sena MLA sing Guwahati hotel da lupa lak putra pigi hausuk Maharashtra ki chief minister oikraba ekna sinde amsong Rebel Sena MLA sing Guwahati ki luxury hotel amadan mit nifani leira khiba doge mamalla du makoine yum saga mit hotel atu thaduk tun sarkitrangai ki mamangda piram lehaina hotel official mana haikre Hotel da leibagi apan babil adugi matang da hotel official sing aduna masin kang thoktan leirabasu lekun sing nati jalok fari manaki godan card leiba Radisson Blue Hotel adu da makoina leibagi damak talupallak humfu gani fanda kina humfu traffic ki hai Maharashtra MLA sing amasu makoi gi MLA sing adugi damak da hotel adugi tongan ba floor sing da punna ka humfu tra book dauge makoina leiringai manung da June kun gani thoi dagi June kun ga mavan phawba Hotel aduna non resident guest sing kita putama ko restaurant sing banquet sing amsung atai facility sing tingjan ke Radisson Blue ki website adu ki matungina hotel adu ki tongan pa makhal ki ka sing adu ki tarif sing adu namit khoding ki khenai hai ke mausana super room sing ki rent adu lupa lising tare chamanga rom ne adu ka deluxe room sing ki lupa lising ni pan chamanga ne discount sing amasung tax sing ki matang da masing adu chorak na lupa lakh humpoga ni pal rom ne GST dharaga pipam thokpa senpam adu makal adugi ka sing adugi damak ahing amaki damak mioi amadage mioi among gi lupa lising tare chani barfu amasung lupa lising ni fan chamri romne 5-star hotel asida super room khara khaklai amasung deluxe room changkai manga rom lai river level lising adugi damak ta chaba thakpagi apun ba billa do lupa lakuni thoi room oigani thasai Maharashtra da Mahavikas Agadi MBA government thogaina na bahona bada Ekna Chindena losing ba Revel Sivasena legislature singama song independent khara aduna June kungani thoi angan ba yuktagi Mumbai dagi kilometer lisingani satret lom lapa Guwahati ki hotel adu da lerakhe makoida jum sakasana bitta Goa ki tamak hotel adu thadoke awang nongpok pumbagi oina ahan ba 5-star hotel adu Radisson Blue Guwahati sene hotel asi fajaraba default bill park inakanta amasong Guwahati University amasong Assam Engineering College campus ka hakthengnana lai US Supreme Court ahanba kusung movie nupi oina Ketanji Brown Jackson wasak logre
US Supreme Court Ketanji Brown Jackson Hanba Kusumobi Ado Oina Wasak Loki Bakalwina Sagol Senamita United States na Puari Amasemgre Masagi Sahi Yang Higamato Churabi Ado Democratic President Joe Biden na However Aduna Lebakasiki Quadi Wambo Wensang Aduna Sahi Jani contract home to Gimanunda Han Buena no pass in the majority were Roy Supreme Court Judge Oina Mapu confirmation Tokivado Anoba Pantup Amok Werbasu Maduna Court Siki 6-3 conservative majority at the Wangaloi. Jackson historic order was a global as in a equilibaki the mark. Napunamaki the mark, Auzik Makoi Masamak, equi quite one wells and the Sarugi Habado. Uraba Kusumobi, the people assing the Amazon Americans in Oina the Bike Puramaki Manglomda. Asobo Kongtang Amatangli and a President Biden, Sagol Cinemita, Stanman Amataiki. Sagol Cinemiki, some love Torum Adu the Jackson, the Supnagi, Maki was a to Kaktam Aike. Nomination dagi hawraga confirmation phawagi matam numit nifu gani thoi aduda process adu isitari da kwaidagi 10% gi marungda moike Jackson mo chin graba Stephen Bear was court asida mangna direct ba sahi kya adu gi ma president Biden thagar ke housing member ma fal lairi ba US Supreme Court aduda justice Mari Dinupi oiragani madura court asiba history da kwaidagi makal suba bench adu oilagani adu ba makoi punabagadu Harvard natragna Yale gi thak wanglaba law school sin da tamlaki bangaktani Makatarakva atop pauda Biar dan nafi oibising safety leraktawa apopi mamana yon thorakpa masanafi repsa thabigire Biar da selthongki awabaliba imung singki sahi nawriba nafi singki maraibak tambangamdre nafi sing safety oidre miyam ngak sena na baliriba police na phawba repsa thabire Biar gi samasti fuda jamna thamboi chongningai oiba thawdokam oina mamana sakhang da basing yon thorakrava nafi amana Social media poster mahakining bakai bagi warising tagalak pagaloy na namateng pangpinin na papel tawkre. Victim masina social media da tagalak hiba hanba video aduda na Mioi ama mahakpo. Rape taw na nabhonari aduga adi supa chota na mahaki maraibak adugi maram da santuk na tagli. Masagi sahi taraga mga arom suraba victim asina fangtok hiba da mahaki apokpi mama mapa amasung makurana selgi da mata yon dhoragi. Mapo jon thok lava matung da Mioi kya changtana riyap sa tabiki. Police na jamna aki fang lava thawdok asiga mari ina na mahaki mayumda riyad sa dharabasu imong manung gimay kaitagi matuda tumilalasin na selfie jay. Hasanpur Police Station ki SI Manos Kumar na mahak poreb sa dagi. Masina police na crime masigi justice mahak thazade. Mama na mahak pun namdo na prostitute uhay na napawanay matuda mahak na yadra ka na mama apa amasung makura na tamti na foy. Mahaki imong manung da sel piraba Mioi sing na mahak poreb taw na napawana bada yadra ka na hat kanihan na kihanli. Ating bapi bagi namang mahaki mafana mahakpore pawat saday ana social media force adu da yamna tamoy chong na fangtok laki. Social media da thagalaki ba force adu na maram orga victim asigi mama fa ani mafare. Adu ka victim masibuna women police station ki mek makada mahaki statement sing lawwa hogre. Statement adu da yumpham orga FR file tawragani thawdoga sida chene ba police ki SI asigi mathakta FR file tawna case samare start tawragani haire. Makatarakwa atop Manipur ki pawda Lengang nasa tariba eviction lana lahuning de minister. Protected amadi reserve forest ki areas din lam kopsin dun dalayang basing tao thorak kumadamda. Lana law na bagi wakalon thamaning de na forest and environment climate science ki minister thongam biswazi na fang dokre. Wafa masingasi kangpukpi forest division ki manung talayba araw yumnam kunaw amadi sinam ki jot club yaw na students. Yuden kya galoy na forest department na pang tokiba usara thaba ki tarom da fang tokiba ne. Tarong kamari le na minister thongam biswajin hai lekha kasina sahi asigi agas pawba gi manungda usara la kompudra manga thana na bagi pandam thamli basi mai pakani abagi thajaba leire hauju pawdu utha kiba yawra ka thana na bagi laukiba sara singa si punna lak ni furom sore loidanu usara la kuntra rom thaba loikre maramaduna aten ba matam gi manungda usara la kompudra manga asi soidang thaba ngam lagani ban mahojab gi kompudra hom de suba thoram asigi mari din na sahi asigi jun manga dagi hauraga Manipur lega ki forest department ki biak makata tongan ba mafam sin usara sing thabu kloina na miam do usara thabu ki kana ba kya khangan du na lakli tarom masi pangthok pakhak na tana tung do ahur kadori ba mirol sing dasu usara sing thatu na lepak asike ai nga sa ki khal kan tana ba bokalol amaso tarom masi na pere miam na kari kamba matam da reserve forest amadi protected forest ki manung ta tasilam ba yaw badagi lengang na taktorak ba matam da lana lu na bagi wakalol laina ba gum batawri pase Lining de akang naba mafum khara kinatana Manipur ki wana lair ba reserve amadi protected forest sing asi
kannanaba encroacher sing patawthokpagi dapak state asi sinba thongda chathari marang ching landslide ta mesimina amadi asokapan nangkhaba singi mafamda lup nipan awawa phangdorakle None district ki marang ching part 5 ta leiba railway service station da jun kun mapan gi nubidang ta thokiba landslide ki labak thiba thawdok ta leikiraba sing asokapan nanglaba singi mafamda awawa ifsa pandam ifak akomblu CLK kangla mai kil KSN awawa phangdorakle lob singa sigi thawpu sin kurek pidona thadorak pa cherola sina hai thawdok asi yamda lebak thiba mesimina yamna nanghan ba thawdok amane nubidang tumna hipna pa matamda thoki ba thawdok oiban asuk yamna tamthiba am oikibane thawdok asi da leikhitraba territorial army ki person sing BSP ki construction work sing dukan phamjaba imung manung ki miyoi sing amadi masak mameng khangtaba ngamdraba leikhitraba punamaki mafamda lupnipal asina thamboi sokna wa ba phangdorakle loina na so apan na hawra puna maki mafam da su awawa phungdok pa loina thuna phaba oira sanu aina taibang mafugi mafam da thawni jari hairi nagalamarom da sahi amada upambi amapawa thaba ngamdaba miyoidi asiba mi ka phangkhakni SS oles sahi amada upambi amapawa thaba ngamdaba miyoising asiba mi ka phangkhakni ana sandel SG mihut SS oles na phangdokre Chandel Forest Division Sindona District Asigi Mantri Fanta Village Ground Modi Village Amadi Chakpi Karung Chakpi Mall Pam Village da Umpudra Hum da Shuba Ban Mohotsop Tharung Gamari Inana Pangtok Pap Mass Tree Plantation Tribe Hautok Pagi Tharum da Sibges ke Warol Pira Dana Makhatan Hai Miyoiba Ekwini Hingna ba Oxygen Asi Yamna Maru Oi Haibasi COVID-19 ki matamda miyamna khangnarabane Manamasina miyamda oxygen piriba using jokanaraba pibum kodip kana sahi amada Yamdrabada upambi amadi thaduna soidana hingana bahona jaike makatarakpa atopa pauda Switzerland da ahanbona sex manaba masel lohongre Switzerland da gay rights singi referendum lobada hakthengnana mai pakpada gingasi ahanbona Switzerland da manaba sex singi masel amaga lohongbagi tharom sim pangtokre sex amadagi wipa music singi atuna lohongbagi tharom maduda Madai mana woi bagi luhong bagi kisi sing keminagi ahan boy na luhong kifada sahi yang kai gataruk suraba alin amasung sahi ni foga manga suraba laure anina ihan hana kaval not ki tun luhong ke makoy ani magsahi kun gamathoi chupna nungsina raklaba tung dalai pa kadugi civil union na luhong bagi ava fi tun Geneva gi flies inarted luhong bagi tharamadu pang thoke bane luhong bagi tharamadu da makoy ai gi maruk mapang sing amadi mu manung gi miyoi sing yamna harau nungai na pang thok ba loina na matam kuina Makoy ni nungsinak pagi pantung atu fangle aina amana abapa nungsina pagi mapung papa tharomadu miya mamang dot ke makoy ni namakut chamnaro duna official document sing atu da makoy gi kodiak pi rapa matung da maduna makoy gi certificate waina witness oike chamara ba sex ani gi mioi sing aduna lohom pagi tharom pang tok bada tilli pem yamna hoba konjel da kuba khudun haraw ba phangdo ki haire padna court evidence ki puthorak ba bom ama pokhai bada policeman home sokle Court evidence ki putorak ba bom ama pokoy bada policeman home pifam luna sokle bom adu ngasi yungba matung da patna court da putok pokai rakibane patna police na hadak da hostel amada ki bom sing fangki amada bom sing ado civil court just mamang de quiz adu ki proof tawna na bagida ma puthor rakibane adu bom adu court ki devel da thamla ba matung da khangau da na pokai rakibane bom adu ki marak tak na leiki ba sub inspector umakant rai amasung atoba gam count police station ki person ani soke Pokai pagi chatting adu court adu da leirambo official amasung lawyer kya minute kya marafang naki zaza du su court leirambani adu pamatam adu da soi ngam drama ki sember da sangkre Pokai badu ki matung da ASP Manafzit Singh Dilo namasung Pirva Hori police station ki official sing court sangchalaki amasung mafam adu sil tawsin ki hoiges court amasung bomb squad sing kudak da court adu la ki hamade Forensic expert sing mafam atu dan investigation ki damak ta sangselaki na sing na what ki mingda sanai chunai ba ki mahut hal werba sing da oina minungchi utsi ke Standard Robert Higher Secondary School da class 12 tamlibi lilong sajing te leibi maibam sintoi mari chanu apokbi maibam ombi sorojini leimagi sahi taragani pan mafung bharak bagi thorom ngasi langkol ole sohom da leiba hal werba sing ko dol tambaga loina saglan chamina gre Alwar basin da kathok sabab mati kai thraklabam hausa gi khalkan na ba kaya thawrasi haiba wakhalonda pangthoki ba maibam sinthoi mari ki mapuk to mit allies birthday gi thawra madu da singja mai 360 gi advisor ke wengbam
Dr. Maibam iti namari like pandit group LMZ publicity secretary Rakesh Naurem solo worker Marikanta Mutum LMZ member sing Dr. Inawano Maitem Sobida Maibam we for you foundation president Liu Namairapam BPP Rajindro Maibam Brazagisor Takelamam Sanahal Patriotic Writers Forum Tripura branch ki president Gurumem Biplop Sharma Made Oles Home Asiki president Oinam Mangina Chingba Sangnarabam Yukana Saruyaki Ngasi ki tharum madu da sinthoi mani chanu na langkol oles home gi hal singamade salukja ki bami chamrom da wai panba ofal gaya kodol tamtuna environment kanminasi abagi pausal pege ngasi kodol tam ki ba wal singa du wang khusem nongbai bung ki party na kodol tam bira ki ba pal sengne mani kan da mutum na hoki bajun kun ga mari ta ki Manipur ki school amde college sing ki campus sing da sadhar ki ba pal thabe ki khongsa da do puning thogat point of fal singa se miyam da kodol tam be tam bani ha ki ngasi ki tharum madu mari leina na ke weng pam na phong to ki bada aur liven has na birthday celebration ki mingda mai ka bachin sak sing sa sin duna pate sanai junai don arin pat mata mangan ba masung pat ba haina bida thok khong thang sin ba ki ona teina ba ngasi isa maibam sin thoi mari na hal erba ipa ipo sing da minung se ki mata upi ba sidage hena ba thaba ka mata leitre aur liv isa isu sing na sing ba minung se ki madawut ba galoi na miyam gi jai fan da thabak torok da ai koi khudi mona puning thogan mena se Assam Tripura fauna ba NS44 tarkibadagi lambi adu Yengsinkhre Tripura dagi silsar dabna chatwa nasan awe 44 da jamna chawna lambi adu nam thakibadagi hauja stedani asi phawdok phawjin ngamdan laikre amade lambi mafung fana Yengsinkhre thawdogasi kha thangba Assam ki Karimganj town manakta leiba Pomara highway da thokibani PWD ki officials in the phangdorpada silsar dagi Tripura da satkadaba gari khudemak amoga lambi asta halaktuna Karimganj town da fandona leire PWD National Highway officials in the Fangdorpada Karimganj bypass weriba Pomara ROB asingasi yuk khangutuna namthagi bane haujiki oinadi lambi asta makal amadagi gari chatpa yadre makatabu order ama thokriba fawa makatana gari amada chenba thingle haina phangdoragli